पाउसेदा यमपम उइबा मरु उइबा पाउ खरा अपडेट तौजरे सना लेबाकी मपाउदा हांगोइगी पॉलिटिक्स हौदोंग भक्ति योंग सेबा हाइदु तारेदको इबिरक्पा नाप्रम क्रिस्तमहोन कोरोना वायरस दी मापांगल सोंथाग्रे हाइबा यारे अदुबु तंबदि ngamdre mamang sayolda punnam yui lising taraga nithui chatruk yankhai ka tarik test tawbada sumna tagi chamri sumna ahum tamak positive hoiba thengna ki aduga taraga marina sikhi phagalapugi changna chada marfudara tare dasmik mapan ahum yaure hauji active case da chatruk kuntra laire laina asina sikiba misingda punda lising amaga sampan umpu sokre aina report tawre media da phongli mamang sahidagi lantheng darakiba asida ngarang pawput laikidaba miyoi lising amaga sampan umpu da ex-gracia miyoi amamda lupa lising yankai pidaba yaroi dore masi lepa kasiki khwaidigi wangba supreme court ki yathangni masigidamak state asina lupa crore mapan lakh marfu rom ahenba khars tawba tare laiba kasiki wenasu ngarang phawbuda covid-19 laisana sikiba missing asi lakh mari lising umpuga manga saruk nifuga mapanni aina ole aduna ex-gracia da lupa crore lising ani chongkunga taruk lakh humpudra mari lising yankai rom khars tawba tai Walai valai tawtun wazau wang tu laiba yaga da pamande nakalamatuna state assembly election 2022 tha ahumari kak tangai silak baga loinana corona ka kauna kre CRPC ki section sama kan difuga mari ki makada mi makada ki hanapan baya da bagi athengba namidang da curfew laibasu amale minister jauna kana amatana thaksadre athengba si laukthuk leba government ki thawpuri ba sing phawba tho abagi mong da laire election baya ki leptana lakliba union minister kya ogli mifam kya pang thokle Pojai kia yanthokli wa chauna ngangle hangoi politics ta puning thawali emirate yaung chongthok chungchin tawri lauramdai tekna manbi khainaramdai yongmanbi aidune chana kanglun ngak tabagi tamak party ta gi chai taruk tan thokraba haujingna BJP ta chongchin khraba MLA amana mawang sahi ki November tha da pangthokiba constituency khara gi by election da BJP sawal aduna third class ki politics tawba party di congress ni aina thawna fana aige Madu mapa mapugi mangkumda amangba toksinba mangsinbani ainaki mamang thada imphal gi thambal sanglen da pangthokiba tharoma mada aikoi gi chief minister and belena politics haibasidi miam gi thabak tawba aduni songthok songsin tawba sing di politics nate akoi sing adudi hangoi politics ni haike khoba khunaki media da fongnaraki adubanga sidi laibaka sike constitution ngakani ana wasakrabasu MLA mayam chongchele adunadi BJP ki politics mapan thongda ta tawba hagdong bhakti yong seba haidu taridako aina libasi awafamasi hekta hajin banate tawdhorak pathabak taki miyamna phongthok narakpani miyamgi puningi wane sahi mari gi mamang komjali singani taraga teret ki November kunda kalam asimakta da jingi lande kangkhalakle omduna thamliba maina chakhalakpada kamdauba hainda sanalaba ki mapaujen ke ngasi di sahi mari hena omduna thamlakhiba mayado election daksilak sakhalaka dore ruling party ki MLA khudingbak election da party ki symbol ticket phangani ainingai leite aina se minister na lauthoki basu laikre amarom da se minister di advisor mayamna jomsilibane handak dasu adhoc ta tha taruk minister hoiramba ex MLA ambassador minister ki advisor hakre chief secretary na thokiba order na advisor hakhibane masiju khara leiragadi office of profit ni natte aina rakpasu jai mamang da se minister na wasak loduna parliament secretary hakiba MLA sing gi drishti meyoknari adugi su matakta sani gi dasa loitringe da rahu gi dasa amuk songsilakpa haidumak thoklari aina lagnare se minister na hangoi politics ni hajarbasu songthok songsin tawbade government asi heklairakpadagi ngasi bawa chatharakpa miyamna ure songthok songsin gi drama asigi makata ba sinlairi loidre hangoi politics masin tungkhalakli election nakchalakpana su orambayai ngasi gi BJP na luchingba government asina thabak pai bawrakpa kumjali singani taraga tariki November mapanda anti black money day fang thoke makadaba sahi singdadi takidre black money pusilakani haikibani tokramale lebagasi gi hanba year dispensary gi lupa crore kurmanga dorm ministry na thadorakre haikibasu sahi mari helakle smart city gi lupa crore chamaga sukna taruk thadorakle amu age talamba dukan hotel singi mathakta action lawragani aina matamaduge Maud Minister Aramba Housing Chief Minister Advisor ex MLA amana lauthoke awang nongpol lamdamda mori jauna anoba airport tarakamapan sengbalagani ana sumatamaduge Union Minister na lauthoke punama kumjali singani taraga terit ki November thada lauthoke bane ngasi di kumjali singani kunpathoi gi November thal oisalakadore handakti Union Minister of Housing and Urban Affairs na sathakiba khwaidigi nanba hygienic oiba amasung sanitation gamari leinaba
Sahigi sarveda Imphal City chong humpumanga super rank da laikre. Indore, Surat amasung Vijayawada ahanba anisuba ahumsuba takre. Lupa crore samaga supna taruk hena sinaduna smart city oiba sangolakpa sahi marigi matungde Imphalna rank chong humpuga manga da lairakpasi angakpane. Tawagi budi corona lanthengna aid apanba pibadagidi oiramba yai ainasu ainarakadauri. Tawagi budi corona lanthengna aid apanba pibadagidi oiramba yai haisu hairakadauri bane. Smart city ki khongjel asidi thengu khongjat tare government asigi matam loiba ngairi jatla haibasu hangnarakle. Yamkreda haning bagi haning bangaktani miyamge kholaudi lepalite. Chief Minister N. Birendadi handake National Press Day 2021 ki thoramda ningtam da wangang ba amsung phongdok saba khuting matam chuppa da lengangna igai khumnai aige. Chief Minister da haisi haiba platform amusu hagdokre. Opposition Congress nasu platform asi yangsanat ba sarkar taribra hagdokre. Purmagasi afaba ngaktani election mayaki oiramba sujai adumnadi oiraga BJP da lusing ba legak asi sahi manga apung phagadaba tha ahumlom tangai silaklabanina lauthokiba haidokhiba ngangthokiba kya adu karam tawkhurabagi aibasidi angnaktaba laitre kariyamu haigani India gi anbani aiba National Sports University State asida lingkhalagani ane India government lauthokiba sahini pan chawrakna namit lising ani sapan kun henjinkre. Prime Minister Narendra Modi na University asiki urep tamkibasu namit lising ambagasani pan kun mangarom sure ngasi pawba ningtina masaku pangamdre. National Sports University NSU haidu kadai talai krabagi aina pawba khangdre. Ningsingdre kaunakre adubo assembly election pangthokadoriba Uttar Pradesh UP dadi namit lising ambagasani tara mangarom haibadi sahi hom tha marigi manungda lupa crore lising kunithoi chamha changna changkotpa kilometer chahum nifu sangba Purbanchal Express ready Prime Minister Narendra Modi na tonglakba Indian Air Force AIF KC-130J Hercules aircraft lambi aduda landing tawduna sangakre. Manipur ke kilometer chani kun sangba National Highway 37 Imphal Ziri Bamlambi dingasi phawba mahung tana sembal loidre. Chindana wangnong puklamdam chawkhunanaba sengkot chagatnaba lawba leptre. Chinphadi Puri hanjin hanjin lauri amromda abuk namit chamri yangkhai sahi amaga tha ahumrom chatharakiba lawmi singi khongjangna famlo ahumribel tawragani aina hokiba irai namit laukhokiba duna Prime Minister Narendra Modi ki mangakanba mi usitabgi thawong namthek pangamkre and of opposition parties in the laugnarakle. Swaidana mamagi government matamda kumza lisingani taraga taruki November amadagi United Naga Council UN sina National Highway da namit chama kuntraga mapane. Economic blockade tokibadu BJP no lisingba government lerakpadagi kumza lisingani taraga tarit March taraga nipan gi ahingdong yaitage. Handokhan pangamkre aina maring phana laure. Amaksu mamangi government matamda lamdamasigi yalombi kananaba ngak sinanaba puthokiba bilge mayokta JSC anti-tribal bill Susanpur da sahi amanumit taragani pan chawraknamit chatuk taragani pan rom asiba haksang lawduna chathakiba khongjang kumja lising ani taraga tarit ki me tarada MOU ama sahi tawnaduna waroisan purake. Mizo People's Convention ki office da state government amadi JSC ki mihut singna MOU adu sahi tawnagibane. India government ki mihut ka saki oikibane. India government ki mihut na saki oikibani maduda lamka memorial park sengkat pada government mateng pangani aibasu yaukhe. Ngasi jo adumak lauri makata batabakti khangde adubo miyam na dinang single. National Sports University Imphal Jiri lambi di laubata ngaire losinduna thamkre. Hangoi politics ta puning jangkre chinna amma kuna amma haidu tare. Hagdong bakti yong seba haibadumak thoklabaka manare masimaksu miyamgi puningi kwani ko. Maka tarakpa atopa pau amadana Yemen ki military base da Houthi rebels na attack chathaduna lami kaya atkre. Yemen da laiba Saudi Arabia na lusingba coalition force ki military base amada Houthi rebels singna ngaseyu angan pada attack chathaduna yamrabada lami kuntra atkre atuka humfu hena asoka panahan kre ani Yemen Southern force ki wangangloi Muhammad Al Naqib na phangtorakle. Bhana makata na phangdokibada attack adu ngaseyu government force na control tawdu lairipa Lahis province ke manungchan laiba Al Anad military base da target tawraka chatharakibane. Houthi rebels and attack adu the armed drone amadi ballistic missile sing sinaduna attack adu chatharakibane. Officers na phangdorakibagi matung innadi military base adu the laiba training area amada ballistic missile amata silaktuna pokaike madamadu da lanmi ke okay exercise tawdun laike. Hauju pawi oina lanmi kuntra sekre ana confirm tawgrabasu makatana asiba masing hengalakpa yabagi akiba leire. Misal po kaya matung base at ito layramba lami sing na amana abo mamateng pang na doon asok pa sing putorak pa
Miamna unaki military base adugi akoibadu khundadun lairiba mioi kharana phongdokhibada ngasi ayo anganbada military base aduda pokhai ahuba khonjal kya takhe hauju phobagi oinadi attack aduga pari lainana hauthi rebel singi maikaidagi wafam amata phongdorapa leidre yemen da haujik leiriba international community na recognize tauba government ga Iran na back tauba hauthi rebel singa haukiba kumja lising ani taraga maridagi hauraga lepaleitna khothona bagi thaudok ching thoktona lagle kumja lising ani tara manga da Saudi Arabia amasung United Arab Emirates na thaudok aduda khothingjinduna tangdu leitaba leibaka mo orugna bohona duna lakhebane adumanak Iran na back tauba hauthi rebel sing haujik leiriba coalition force asina mafung fana confront tauba ngamdre alanat military base ke masi Yemen gi anisuba city Aden dagi kilometer humforum chatlaga leiba mafam amane kumja lising ani taraga mapandasu harba kem asida hauthi rebel sing na attack chataduna mioi taruk harbagi tawduk laikre nagalani ko eba lana mioi kya lanchen hankre maralaizatra ba mioi kya mai thaduna atkre Democratic Republic of Congo gi nongpok thangba sarukta Ugandan rebel sing na micham taraga mapan mai thaduna atkre ana local official sing na phangdoragle local official Kakule Kalangana AFP News Agency da Fangdo Kibaki Matukina Taudo Ngarangayu Angan Bada Note Kivugi Deni Territory Manung Chanaliba Kasanchi Palace da Tokibane Anbagi when the Kungang Adu the Mutara Marigi Asibak Tena Kibane Red Cross workers in a Todok Tofum the Sanchinduna Aquabagi Mafamsing da Tibombaki Tabak Satake Madu the Sukungango Manak Naliba among Amada Mute Mangaki minus Akrabak Sang Tena Kibane Beni Territory da ISIS ka mari lainaba Allied Democratic Force laire DR Congo gi President Felix Tshisekedi na beni akoi bit akan ba section tharong lokol abasu rival groups na maral laijatra pami ot nei ba amade hanan ba gi thabakti adumak chathare mioi sing atu machin tumba mi sian bi yaba khulai sing hana sokalaba matung jumbanung da posinduna mai tharaga hat khebani thawdo ga mari lainana Wenjori the Labor New Civil Society Organization gi Wangangloi Meleki Mulala na Fondo Kibada. Taudogadu Tokiba Madam da Benigi Akoiba military person singamata labor ugide. Every news agency resident military ga Pau Pound of Honabada Sungamdre. Haukiba me Tadagi Horaga Note Kibu Amasung Idori province the rival groups in a Kahena. Violence gi over Tabak Tongs in Satar Libadu. Tingnabagidamakta civilian authorities in board military among police officers in Sindo Krabane. Makatarakpa Pau Amadasu, Labakasigi nan medical oza listing home room tabak tat payabagi akiba leire. National Medical Commission NMC na piba anoba guidelines in the Labakasigi Medical College singi non medical SG oza singi fam kahina hantan badagi non medical oza listing home room tabak tat payabagi akiba leire aire. Non-medical oza sing representative body National MSc Medical Teachers Association NMMTA na Ministry of Health waribadu anduk na dapat taksin kre National Medical Commission na recruitment non-medical oza sing loba sangyam na antana recommend tawudagi non-medical oza lising home room tabagi crisis may unar payay ay nakibadagi waribadu anduk na dapat taksin kibane guidelines sing adu revoke taw na dapat taksin lado na ministry asida submit taw letter amada NMMTA na haiki anoba guidelines sing adu handok pana institution sing adu ki faculty crisis ko handuna oja sing mamateng pangani kumjali sing ani kungi October da medical education regulator asina issue to khiba guidelines sing adu da non medical faculty gi pham lobada anatomy amasung physiology da sada kontra da gi taramanga anthanba biochemistry da pham sada jangkai da gi taramanga anthanba made microbiology amasung Pharmacology da sada kontra da gi sada zero da antana recommend tawge anoba guidelines sing asina mathau tawtun leiriba haujiki faculty sing da sogloi amasung guidelines sing asi anoba medical college sing anoba appointment sing amasung MBBS seat masing hengkadan na phone da college sing da apply to yai aina NMC na claim tawkhre MBBS education gi non clinical subject sing da oza sing hapa si how Kumjal singam kasa madhum phoda hauke madamadu da MCI na medical college singi oza sing asibo doctor singi award mention bada sinna bay hanke MCI na people teachers as eligibility and qualifications guidelines singi matungina clinical subject sing oza chada kuntrade medical qualified oza sing phangdabagi matungina non medical ONBI France da mga sobo COVID-19 gi web akiba mong da lakle France da COVID-19 gi mga subo web mi paining oi bamong amada laklay ay nga si government ki report naman na phongdorgle
ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯇ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯑꯅꯤꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯇꯨꯅ ꯁꯟꯗꯣꯔꯛꯂꯦ꯫ ꯅꯨꯃꯤꯠ 8ꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯡꯆꯠꯇ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ ꯑꯁꯤ 18,800 ꯌꯧꯔꯦ꯫ ꯃꯁꯤ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗꯒꯤ 7,989ꯗꯒꯤ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯃꯉꯥꯁꯨꯕ ꯀꯣꯚꯤꯗꯀꯤ ꯋꯦꯕ ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ ꯄꯥꯊꯣꯛꯄ ꯃꯇꯝꯗ 41ꯒꯤ ꯆꯥꯡꯗ ꯑꯣꯏꯔꯦ꯫ ꯐ꯭ꯔꯥꯟꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯣꯛꯁꯃꯦꯟ ꯑꯣꯏꯔꯤꯕ ꯒꯦꯕ꯭ꯔꯤꯌꯦꯜ ꯑꯦꯇꯥꯜꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯃꯉꯥꯁꯨꯕ ꯋꯦꯕ ꯑꯁꯤ ꯅꯣꯡꯊꯥꯡꯒꯤ ꯃꯑꯣꯡ ꯑꯃꯗ ꯌꯥꯡꯅ ꯁꯟꯗꯣꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯇ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯡꯆꯠꯇ ꯃꯃꯥꯡꯒꯤ ꯆꯌꯣꯜ 3ꯒꯤ ꯃꯇꯝꯒ ꯆꯥꯡꯗꯝꯅꯕꯗꯨ ꯌꯦꯡꯂꯛꯄꯗ ꯁꯔꯨꯛ 3ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯏꯟꯐꯦꯛꯁꯟ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯔꯛꯄꯗꯤ ꯂꯩꯇꯦ, ꯃꯔꯝꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯏꯟꯇꯦꯟꯁꯤꯚ ꯀꯦꯌꯔꯒꯤ ꯃꯁꯤꯡ ꯑꯁꯤ ꯂꯤꯃꯤꯇꯦꯗ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩ꯫ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅꯁꯨ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯔꯦꯠ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯆꯠꯂꯤꯕꯅꯤ, ꯃꯁꯤꯅ ꯀꯣꯚꯤꯗꯀꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯁꯦꯟꯠꯁꯤꯡ ꯃꯁꯤꯡ ꯑꯁꯤ 8,963 ꯑꯣꯏ, ꯃꯁꯤꯒꯤ ꯃꯅꯨꯡꯗ 1,338ꯅ ꯏꯟꯇꯦꯟꯁꯤꯚ ꯇ꯭ꯔꯤꯠꯃꯦꯟꯠ ꯄꯤꯔꯤ꯫ ꯃꯁꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯊꯪ ꯆꯠꯅ ꯀꯣꯚꯤꯗꯀꯤ ꯄꯦꯁꯦꯟꯠ ꯑꯗꯨ 6,900ꯅꯤ, ꯑꯗꯨꯒ ꯏꯟꯇꯦꯟꯁꯤꯚ ꯇ꯭ꯔꯤꯠꯃꯦꯟꯠ ꯄꯤꯕꯅ 1,000ꯅꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯇ ꯀꯣꯚꯤꯗꯀꯤ ꯏꯟꯐꯦꯛꯁꯟ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯐ꯭ꯔꯥꯟꯁꯇ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯊꯕꯛꯁꯨ ꯈꯨꯃꯥꯡ ꯌꯥꯡꯆꯤꯟꯅ ꯆꯠꯊꯔꯤꯕꯅꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯕꯨꯁꯇꯔ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯍꯦꯜꯊ ꯐꯥꯔꯁꯠ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯈ꯭ꯔꯕꯅꯤ, ꯃꯁꯤꯅ ꯀꯣꯚꯤꯗꯄꯨ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯦꯜꯊ ꯐꯥꯔꯁꯠꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯔꯦꯁꯇꯣꯔꯦꯟꯠ, ꯀꯦꯐꯦ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯚꯦꯟꯌꯨꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯇꯉꯥꯏꯐꯗꯅ ꯑꯣꯏꯔꯤ꯫ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯃꯄꯨꯡ ꯐꯥꯅ ꯀꯥꯞꯊꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯚꯤꯗꯀꯤ ꯂꯩꯅꯥꯗꯒꯤ ꯐꯒꯠꯂꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯇꯦꯁꯠ ꯇꯧꯈꯤꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯆꯠꯂꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯛꯅꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯊꯝꯅꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯅꯕ ꯈꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯦꯒꯣꯗꯥꯗ ꯏꯔꯥꯛꯅꯕꯗꯒꯤ ꯃꯤꯑꯣꯏ 15 ꯁꯤꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯨꯙꯤꯁꯠꯀꯤ ꯂꯥꯏꯁꯪ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ ꯀꯣꯖꯋꯦ ꯑꯃ ꯂꯥꯟꯊꯣꯛꯂꯒ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯛꯅꯕꯗ ꯃꯤꯑꯣꯏ 15 ꯁꯤꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯨꯙꯤꯁꯠ ꯂꯥꯏꯁꯪ ꯑꯣꯏꯔꯤꯕ ꯀꯥꯌꯦꯈꯦꯅꯤꯛ ꯄꯦꯒꯣꯗꯥ ꯇꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯕ ꯀꯣꯖꯋꯦ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄ ꯇꯥꯈꯤ꯫ ꯂꯣꯀꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯅꯤꯡꯊꯤꯖꯅ ꯃꯥꯔꯛ ꯇꯧꯗꯕ ꯀꯣꯖꯋꯦ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯀꯣꯖꯋꯦ ꯑꯗꯨ ꯃꯤꯇꯔ 3 ꯈꯛꯇꯃꯛ ꯄꯥꯛꯏ꯫ ꯑꯀꯟꯕ ꯏꯊꯛ ꯏꯔꯩ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯀꯣꯖꯋꯦ ꯑꯗꯨ ꯊꯨꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯕꯨꯙꯤꯁꯠꯀꯤ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯈꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯊꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯇꯅꯕꯒꯤ ꯋꯥꯐꯝ ꯈꯪꯍꯟꯈꯤꯕ ꯇꯥꯔꯕꯁꯨ ꯃꯗꯨ ꯃꯈꯣꯏꯅ ꯋꯥ ꯑꯣꯏꯅ ꯇꯥꯈꯤꯗꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯖꯋꯦ ꯑꯗꯨ ꯂꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯛꯅꯕꯗꯒꯤ ꯃꯤꯑꯣꯏ 15 ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ 15ꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ 3 ꯑꯃꯅ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯂꯣꯀꯦꯜꯒꯤ ꯔꯦꯁꯤꯗꯦꯟꯠ ꯅꯥꯏꯋꯣꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯖꯋꯦ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯃꯥꯔꯛ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯟꯔꯥꯗ ꯁꯪꯃꯥꯅ ꯅꯨꯔꯨꯜ ꯍꯥꯁꯟꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯀꯗꯧꯔꯤ꯫ ꯂꯥꯛꯂꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ (NPP)ꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯄꯥꯔꯇꯤꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯑꯣꯏꯔꯤꯕ ꯁꯦꯛ ꯅꯨꯔꯨꯜ ꯍꯥꯁꯟꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ NPP ꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯁꯪꯃꯥꯅ ꯍꯧꯗꯣꯛꯀꯗꯧꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯦꯇ꯭ꯔꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯥꯕꯥ ꯒ꯭ꯔꯥꯎꯟꯗ NPP ꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯟꯔꯥꯗ ꯁꯪꯃꯥꯅ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ NPP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ NKC, NPP ꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔ, NPP ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯖꯌꯟꯇ ꯀꯨꯃꯥꯔ, NPP ꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯣꯃꯥꯁ ꯁꯪꯃꯥ, ꯃꯦꯘꯥꯂꯌꯥꯒꯤ MLA ꯃꯥꯔꯀ꯭ꯋꯤꯁ ꯃꯥꯔꯛ ꯏꯆꯧꯅ ꯁꯪꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯆꯍꯤ 13ꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃ ꯔꯦꯞ ꯆꯠꯊꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯤꯟꯙ ꯄ꯭ꯔꯣꯚꯤꯟꯁꯇ ꯃꯁꯥꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯍꯤꯟꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯔꯥꯡ ꯁꯤꯟꯙ ꯄ꯭ꯔꯣꯚꯤꯟꯁ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯏꯔꯄꯨꯔ ꯑꯦꯔꯤꯌꯥꯒꯤ ꯕꯥꯕꯔꯂꯣꯏ ꯁꯍꯔꯗ ꯂꯩꯕ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯃꯗꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯐꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯔꯥꯖꯀꯨꯃꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯒꯨꯔꯨ ꯅꯥꯅꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫
Angang adu matau karam namang kebaro haibagi matang de mung manung ki mioi singna khangba ngamgide nupa masa adu hauki bathang tu nabi ki nabi tang pung taraga matoi rom ta abada mari leina draba jum adu dagi asiba haksang oina fangkibani haige nupa masa adu class 5 ko tamak tamleba mairoi ne hauki ba komse lising ani taraga matoi da pokpane akiba phanglaba thaudu adu namaram oraga minority hindu chingna lairiba mapam adu yamna mi baining hai oire ainasu Rajkumar na agency da phangdoke baka tarakpa atopa pau madana Al Sabab suicide bomber na Moga Disu ki maming lairaba journalist ama atkare Somalia ki konung Moga Disu da ngasi Al Sabab armed group ki suicide bomber amana attack chathaduna laiba kaduge maming lairaba journalist ama atkare aina journalist adugi mari mata sing amade officials na phangdorakle thaudoga singa mari enna officials na makatana phangdokibada suicide bomb attack adu Al Sabab ki suicide bomber amana chathakibani aina claim tawrakre Bom attack adu laikidaba mi adu radio Mogadishu ki director Abdiaziz Muhammad Gulet kawe mana sahi kya ki mamang dagi Al Sabab group na satharliba thawang singi matang da criticize tawtun lakpa loina group asina paikhala pathabak thorum kya ki matang da su miyam ta khangan da lakibani bom attack adu da journalist Muhammad Sikiba loina na Miyoi kya amasu aso pandang ki sokraba singi manung da Somali National Television ki director amasu mahaki driver yaure thaudoga singa mari aidit laikidraba Muhammad ki manau nupa Abdul Hayy Nur da phongtokibada laikidraba Muhammad amade mahaka loidana Mogadishu ki maming lairaba restaurant amata sak saki madu loiraba matung restaurant adu ki memda chanana ba thorakpada khangogdana suicide bomber aduna chansilaktuna attack adu chathakibani thaudoga mahak laibak phabadagi kahena sokide kari marum ki damukta mahaki mayam pada target tawraga attack adu chathakibano abasu khangde aire Black Sea da Washington na petrol port sing mathau tawdun lengre Ukraine amasung Russia laibak ani ki marakta kahena ungkona raklaba matong Russia na Ukraine da attack chatharpa yabagi akiba lai aina Ukraine na phongdokraba matong Black Sea ke saruk singtha US na makoi ki Coast Guard petrol boat asi deploy tawduna mathau tawba awan khre aire Russia na Ukraine ka tainaba ngangkhoi ki saruk singda ahenba military force sing deploy tawba amade military drill kya pangthokliba aduna maram oraga lebak ani ki marakta ungkona bagi thawdok sing thokpa horakibane International community singna Moscow ki kahen ba thong aduba jaring taba phongthok khiba kaloinana ngangkhoi ki sarukta deploy tawkhiba tawriba troops sing lak thokna ba khangan balai khre adumana ba Russia na wafam adu yakidaba kaloinana Ukraine ga taina ba ngangkhoi ki saruk singda achoba khulai sing install tawba horakhiba ki thong adubo US na jaring taba phongtorakle Arubada content sing asigi marpai ba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang biri popun ma patha gajari channel suna tomda kanara badi subscribe to video subscribe to video loinana like and share to subscribe to plama po amaka hana thagajari